Larik Laisho Hedabi, software engineer Amasu Uribi, Shilpa. Thouri case Thouri and the Siramagi Todo Amasu, August Ketang Kuntarukta Mutu. Indiagi Mafam, Tonga to sing the Nupi the own port. Masi Ot neighbor, Todo Wato Camto. Iramdam Sanale Pak Manipurusu, own port Kamari Lane of Todo Watokta, Machamasa Kargadum, Mahok Sadagidum Totun Light. Mafamashita Sumasi Lake Habadiat, Adu, Mapalamda, Maruin. Indiagi Tongan ba, Aikoiga, Sakshu Manataba Mafam Sing, a Sidana Karayam Hena, Topi Wapam Malay. Miam Hena Kang, software engineer Uribi Shilpa, engineer Gidrigisu Uraba, Mapam Chana, Infosys Company Amada, Tabuksu Thouribi. Tung the Manglan Kia, Mampongani had among Mangzidibi. Lohong was a Sunatagi Sahi Ohumlom, Parabi, Mapuru Bugim Mamingna, Pravin. Mahaksu, software engineer Amaniha, Adubu Konadi, Mahakim Maram the Tivadi, Mahak software engineer Amanati. Karima Tamdahini, Asumno Mapalam, the labor Mianza Singasi, Nupa Adugi Matik Magun, Mahimasing, Aduga, Mahaki Talk Wang Labadi. Nupi Mayum Adudagi Sen demand over the Hibidi own Porki Senpam Lowada, Masano Padu Mahitam, the Sanki was Senpam Duguman and a Lowy Hibawapam lay. Masidi, Miamasu, Mianza Singa, Kangarabang Wapam. Say any Makairum Suraba Mokugi, Machano Pa Masule. Hausi Shilpa, Miro Libi, Nupi Amani Hari. Asumna, Paisasi Amna Tatana Pravina, Mahak business Togani Haduna. Shilpagi Mapamdigi, Selgi Darkar Labor Pumamak Singadu, he lowy head. Kariguma Matamda, Shilpagi Manemna, Mahak Kuchu Kramu, Machanupadi Kuchu Morongo, Machanupaga, Mahaka, Kahena Chanadi, Maramaduna, Nahak, own Posun Tinuana, Yoroti, Sel Tumsuna Pamdigi Loruso Habusuyadi, Aduna, Nahak Kuchu Sumubanina, Yum Tadoga Chatkro. Ichanupagi Matik Saba, Maga Kuchumana, Nupi Matirage, Haibo Wapamsi, Mahaki, Manempok Yamna, Tatana Haibo Wahi Amani Habasi, Mapamgi Musing the Tamlambo Wapunke Amarum. Asumna, Sahi Animakai Ohun Kaktung Luhong Bungairiba, Nupi Shilpa, software engineer Amasu Uribi, Infosys Company Amada Tabuk Thouribi, engineer Gidrigi Pairaba Nupi Amada Fauba, Thouri system, Chanavi Kanglona Sina. Mangodasu, Otpi Nebiva, Kayamarum Tokiram. How Kiba August Kitang Kuntaru, Chahi Kuntarelum Surabi, Machanupa Sahi Anirom Suraba, Amasulairaba, Haujiksu, Miru Libi Nupi Asina, Mato Karamna, Nupa Mayungi Kamada Tong Setna Lonsilaga, Thouri Yalaga, Siduna Leongadori. Shilpagi, Mahaki Makurana Hibada, Kaidon the Shilpa, Thouri Yalaga Sigada Nupi Nati. Mahimasing Nitin Haidabi, Adum Lavi, Nupi Aman. Garigidama, Miro Lava Nupi Amana, Masama Tanta Thoria, Don Sigadagi. Gariguma Miro Lam Drabadi, Shire Hariba Todo Asi Kara Tazar Masuye. Adubu, Mahana Kaidonunda, Thoria Lagasiro Habasi, Maki Makuranadi, Asumna Haidi. Masama Tanta Siribra, Nupi Mayumna Mahaku Ot Naiduna, Hot Libra Haibo Wafa Mamaka, Miam Nangnari. Niki. UP the Tokiba Todo Amadusu, Masamata the May Tazavani. Mapuruibana, May Tabani Haibagi, Todo Amasu, Mamang the Tamzakiba Wari Paring Aduda, Haujik Pow the case Adusu, Makatana Satari, Tongan video Putes Machamasasu Torugli, Nikigi, Mahaki Machena, Karigidamak Nang May Tazarivano, Nahak Umloi Loredo, Haibu Wahiduna Sukesa Siamu, Nakana Madamuchalheli. Amarumda, Nikiki Nupana, Dukana Dugi Mamang the Labor Matamaduga, Nikina, May Sakli Haiba Mataman to money. Nupadano May Tabanati Haibu Wapamle. Kariguma Topa video Madana, Nikibu Hat Labani Haiduna, Hausik Toning but Tozero, Haibu Wapam Mapuribana, Haikibu Wapam video barrel or Wasu lady. Karigidamo police to get no way lap to the Seliva, Police Karigidamo Mokong the Tana Duno Wayne Kapliva. Police custody the Cheliva Maram Karigi. Masigi Wapam China Tongana Tam Kramatunda, South Bengluru the Tokliva, Sigumlava, Shilpagi case Asida Ahan with the Lohomba Matamda, Lupa Lak Taramanga, Sana Gram Oina, Gram Chamagi Yankei, Yumgi Tangai Padava Polam Charam Kayasu, own port oina Piki. Amarum the Nupadu Mtek Tawi, Haibu Wafam Hai, Adubu Shilpana, Mayum the Hiramba Wapam the Mahak Mtek Toba mi Amanati. Shelok Topayana of Mahaksu Mtek Tawi, Hajilaga, Mahaki Aseng Matirubadi,
pani puri yolaga leiba tokpham khangdaba ngauksatnaraba imung amagi machani luhongba yananaba matik magun henkatnanaba aun pot yamna lowba yananabagi damak haijinba wafamni haibasi machanupina mayumda haibadi mapamda wafamasi hairami haiba wafam la asengba chumbadi karino haiba khangde tamjariba wafamdi aun pot kidamak hatpa thongdok asi mathang handaki chahi asidana haibadi corona matungdagi tholokpada India da asiguma tamthiraba thongdok kaya marum masing khangdana hengalag masagisu Infosys company amada thabak tawduna leirabi engineer amamu tolop su sariba nupi do ot neiraga laki mamang da su ikoi koidringe da lupa lak tara amasu magi mapuroibana business tawgani haibadagi piki haiba wafamasi nupi mayumna amu hairagli haujik lori bo wafam di ka aduda Thouri yalabadu chihar amata leramdi mahana Thouri yale mamfam du chihar gumba amadegi karaga song thoraktrabadi siba yaroi haiba wafam khak lakli matau karamna ka adugi manungda chihar amata leitana nupi amana falangda nappaga kagani thong chejet lonsilaga mahak masa matunda Thouri yanduna sibani haiba wafam si yadi maram asina imung manungna ot nairaga Thouri yan sinbiraga masa mathanta sijabani haibani haiba wafam si imung manungi maikaidagi hai adubo asengmadi khangde lehoriba macha chahi anirom ta ngairaba mama yaudana matau karamna angang aduna karamna yokkadori wafam asi nupi mayumna awaba haibadu oiri mafam aduda chiara mata leitana Thouri yalami haiba wafam si nupi mayumgi oinadi yadri adubo police ta FIR panduna Pravin Bengluru police na faduna Wahong pahang hangnanabagidamak mahakpu police custody da pukiran hi India nahakki mafamda tholiba thodok wathoksing tabada tu chungliba singasi taraga uraga punmak asumna lamdam naraklabadi karam tawgan adubo iramdam aside koina tamjaribasidi pawning loksing oibiu wakhan loksing oibiu phattabasidi matau tamigan phattabasi noknaraga churungdanaba honasi mapalamgi wari taraga ikoina matau tamnaba nati pawning loksing oinanabagidamak only just for knowledge and education mathangda amok BSc nursing tambani haiduni chatkiba nupi amabu tamthina halaga masagi haksangi part phawa lokthoknaba case ama mathangi crime files ki ahum suba episode ta yamna yangna pujarki ngaibiram punama pu James Hegurjam namukhana khurumjari